Ziribam की बोरो बेक्राद की कुकी लाल होब सिंह फादुन पुखिबा अंगांग याउना मियोय तरुक सिन फंगले हाइबा वाहौदगी पेना द्रब खोइसाउनरबा मियामना बीजेपी की एमएलए सिंह याउना एमएलए कया की मयुम मकई थुगाइबा पोचै कया मई थाखरे हौजिक ओइरगलिबा लेबाकी फिबम मसिगी येंगलगा लेंगाकना तंपाकी डिस्ट्रिक्ट मंगादा कर्फ्यू थमजिनख्रे चिंगी डिस्ट्रिक्ट अनीसु याउना मोबाइल डेटा सर्विस सु नुमित निनी की ओइना थिंगजिनख्रे लमदम असिदा हौजिक ओइरगलिबा फिबम अमदी सिक्योरिटी फोर्स ना मिचम की पुंसी कनबा ngमलक्ट्रबदी पेंदबा फोंदोंनदुना खैरंबन इमा कैथेलगी इमा सिंगना इहौ हौरख्रे अमदी सिलचर मेडिकल कॉलेज ता पोस्टमार्टम की दमक थमलखिबा कुकी लाल होबा तरागी असिबा हकचांग आसाम पुलिस ना मणिपुर पुलिस ता सिंगरख्रे हकचांग सिंह अदु एयरलिफ्ट तौदुना चुराचानपुर तमना पुरख्रे क्रमजरी ISCOM न्यूज की मणिपुरी पाव मिजेंग ताबिरी बकोई पम नमकपो ओलिविया तखेलंबम नतराम नोकचरी हौजिक पाव सदोंग पिजरी था असिगी तरामाथोइदा जुरिबामगी बोरो बेक्रादगी पिकलिबा अंगांग अहुम याउना इमुंग अमगी पुन्ना मियोय तरुक कुकी लाल हौबसिंगना फादुना पुख्रबा मतुंग मियोय अहुम सीना फंगदे हाइबा पाव तानरकबदगी खोइसाउनरबा मियामना ngasi मणिपुरगी तंपाकी मफम कयादा अकनबा खोंजंग कया संगसिनबा हौरख्रे मफम कयादा लेबा मियामना थोकनरक्तुना फाजिनखिबा मिचम तरुक अदु हातोकलगा तुरेलदा थादरकपा लोइनना मणिपुरदा आर्म फोर्सेस स्पेशल पावर्स एक्ट थमजिलकपदा लमदम असिदा लेरिबा मिनिस्टर एमएलए सिंगना तुमिन्ना लेसिनबगी थवंगबु यानिंगदबा फोंदोक्तुना एमएलए खरगी युमगी पोचै कया मई थाबा अमदी थुगाइबगी थबक चथख्रे कैसामथोंग एसीगी एमएलए निशिकांत सापमगी युम ओइरिबा अमदी संगाई एक्सप्रेस के ऑफिस ता खोइसाउनरबा मियामना थोमजिनखिबगा लोइनना एमएलए फम थादो उ हाइबा डिमांड तौखे एमएलए मसा मयुमदा लेते दिल्लीदा लेखि हाइबा पाव फंगबदगी खोइसाउनरबा मियाम अदुना एमएलए असिगी मपानदा लेबा सिक्योरिटी बैरक खल्लिबा वेरेंदाना चिंगबसिंग चिंगथदुना सिदोखी मियामना सगोलबन असेंबली कॉन्स्टिट्यूएंसी के एमएलए आरके इमोगी मयुमदा थोमजिलक्तुना एमएलए उनगे हाइना थोंग थिनबगा लोइनना एमएलए गी सुमांगदा लेबा टेबल चौकरीना चिंगबा मई थारमखे लोइनना पासो असेंबली कॉन्स्टिट्यूएंसी के एमएलए सापम कुंजे केसोर की मयुमदसु खोइसाउनरबा मियामना चंगदुना वारी साननबा होटनबदा एमएलए मसा लेरमदबदगी खोइसाउनरबा मियाम अदुना एमएलए की सुमांगदा लेरंबा गारीना चिंगबा सोरोक्ता पुथोक्तुना मई थाखी खामदुना लेरंबा गारी सिंगसु मई थाखी मई अदुबु कन्ननबा फायर सर्विस के मियोय सिंग लाक्लबसु चंगहनखिदे तुंगदा उरिपोक एसीगी एमएलए ख्वाइरकपम रघुमनी की मयुमदसु चंगदुना मफम अदुदा लेरंबा गारी कया सुथुकाइखे मसिदनतना खेत्रिगांव एसीगी एमएलए शेख नारुल हसन वांगोई एसीगी एमएलए खुराइजम लोकल के युमदसु मियामना थोमजिनखे मियामना नाउरिया पाखंग लाकपा एसीगी एमएलए एसकेबी की मयुमदगी एसकेबी मयुमदगी पुथोक्तुना थोकलखि एमएलए एसकेबी बु पुदुना मियामना कैसामपाट माइकेदा हाइगलक्तुना चीफ मिनिस्टर की ऑफिस तमना लाकपदा मफम मदुदा लेरिबा पुलिसना मसिंग यामलबा टियर गैस सेल कया कापदुना तानखाइखे एमएलए एसकेबी मसादी पुलिसना लक्थोकी हाइरी हौजिक ओइरकलिबा फिबम असिदा मणिपुर लेंगा की माइकैदगे तंपाकी डिस्ट्रिक्ट मंगा हाइबदी इम्फाल ईस्ट इम्फाल वेस्ट थौबाल अमदी बिष्णुपुर डिस्ट्रिक्टा खुदक्तगी कर्फ्यू थमजिनख्रे हाइरिबा डिस्ट्रिक्ट सिंग असिगे डिस्ट्रिक्ट मैजिस्ट्रेट सिंगना थोखिबा ऑर्डर सिंगी मतुंग इन्ना मखा ताबा ऑर्डर थोलक्त्रिबा फावबा मी पुनबा सोकपा पनबा याबा पोचै सिंग पुदुना चटपा यारोय हाइरि
Amaromda Manipurgi Chief Secretary Dr. Vinit Joshi na tholakhiba order amagi matung inna Manipurgi Tampake District Mari amadi Chengi District Anida Mobile Internet Service Khudaktagi thingzinkhre hariba thingba ase Imphal East, Imphal West, Thawal, Bishnupur, Churachandpur amadi Kangpokpi District ta thamkhibane adumakpu hariba thingba ase list line da amadi FTTH connection tauduna government office sing the piriba connection sing amadi government na ayaba piraba office sing the di komthokani hairi Ziri Mukhaina Kangnaba Ziri Turel Amadi Barak Turel ki itin famda tautharakpa thengnarakre haiba pau fangakpadagi ngasi Manipur ki mafam kayada miyamna irang horakre hauzik fawbi oinadi mari leinaba Manipur lengak natraga Manipur police ki maikaidagi sina phangliba miyoi sing adu Ziribamgi Borok Bekradagi Mar Lalhoba singna faduna pukhiba imung amagi miyoi taruk adu miyoi sing haina official oiba warol ama thokpa leitri sina phangliba hakchang ahum adu Silchar Medical College ta Thamli Hairi Assamgi DGP gi matung inadi Assam Rifles ki kangbu amana asiba hakchang ahum adu laukhatlaba matung police ta sinarakibani hakchang sing adu hauzik ki oinadi Silchar Medical College and Hospital da postmortem ki damak thamkhre hairi security official gi report amagi matung ina asiba hakchang ahum asigi masak mawong sing hauzik Masak mawong sing asi hauzik thiba khangdana leiriba kuki khulai paiba singna fazenduna thamkhre hairiba miyoi taruk ki manungda yauriba angang ani amadi ahal nupi amaga hairap manei hairi adumoina mag imung manunggi miyoi singna masak khangdoktriba oibana hauzik fawbagi oinadi hakjang sing aduge chap chaba masak maming haiba ngamdri haina pawasina makhatari Cheragasida hakchang ahum fangkiba adugi pau tongan ba social media amadi atai mainstream media da thadok raklaba matung khwairamban ima kaithelgi ima ibel singna irang horakre khanghaudana thorakhiba ihau asina kaithel phamduna leramba ima ibel singna khwairamban kaithelgi flyover bridge makhada lambi thattuna lamdam asigi oirakliba fibam asibu akanba mawongda yaningdaba fongdokladuna khongjang sangsinkhre Imphal mayolda oirakliba fibam asigi manungda thokhaningdaba thaudok-sing thoktanaba Manipur police ki masing yamlaba personal singna akanba jackson thorang lokhatpaga loinana chief minister banglo amadi raj bhavan taba lambi sing thattuna thamkhre ngasi khanghaudana khwairamban ima kaithelda pot yolamba toklaga haurakhiba irang aduga mari leinana khwairamban nupi kaitel vendors welfare association Manipur gi president Laisram Memana fongdorakhibada India government na hauzik aronba agenda ama sanare haibasi khangle maramasina aikhoina amatta oina sagai oirasi haina punkhibani adubu makhoi gi thawong asida Aikoi hauzik India government ka punfam thoktre aikoi tongana leizarage haike leiriba lengak asina michom taruk adubu faduna pukhibada kanba ngamhodriba karigino Manipur gi fibam laksin badnaba haiduna central force lising kaya thazil laklaga hauzik fawba laksin bangamdriba karigino kukilal hoba singna tawningbata tawbada tuminna yengduna leiba adugumba central security force singi thawong yaningdi hainasu Laisram Memana makhatana fongdokhe Adua inda gomena ukidana tawungba tawhanba akoidana aspa thamdanba angakpa poreba adua gadi aspa thamisi karigino aikoigi isai chumaya nongmai pairaga maranda ngagane thore isingse phani ngayok chapuda thambalagna dong dong pharani haraga kuki ga aronba agenda leibra leiraga de khoida khanghanbi adudi india ga khoiga polo bagi value sikaino aikoi hana pulamde koi iramda bijati se koi tokhaina leiram ado moiga koi major agreement ta yauriba koi warol chindo hawjikti darkar oire koi thangba kari hainagi aisa adu photo thana bai matam oire chi ka koi question amakaka ai koi ga su tawnari ba mi sinda ai koi gi yel homira foreigner ra haibasa chap chana koi da khanghan loba masuki document ai koi da leire foreigner ngakane haibasa adu oraga de foreigner ge oiba masam maming photo leire karigi da makte jabno crime sing ana thon bano haiba potu chi chang collect to man leire ado ai koi huji phawde ina photo ke tangai phadaga de press ta pichorakan moi mari ahum nimcha ki jeng ni paga mana ni policy program season naraga violence thol da botan nai me am tawri si aduga
ngasi Imphal East District ki tongan ba mafam kayada tongan ba maira paibi khul amasung naha kayana wakat mifam amasung lambi thingba yauna khongsan kaya sangsen khrei ngasi gi wakat mifam adu lamlai police station gi konba mafam khaktanatana Manipur gi tampaki mafam kayada nauna apaspa thamjilakpa amasung khudakta handakta jiri gi mafam amadagi security leina micham praja angang yauna kuki terrorist singna faduna pukiba amasung Fakiba angang yauna miyoi taruk ki manungda ngarang ahum sina fangde haina fongdorakiba adubu yaningdaba fongdoktuna sawombung geta sawombung apunba maira paibina sinduna wakat mi fam khrei yarabung kaithel dasu ima thamba lairembi apunba maira paibina sinduna yarabung amasung nungoi gi maira paibi singna wakat mi fam khrei lamlai bazar dasu lamlai amasung Chalaugi apunba maira paibina senduna wakat mi fam khrei napet pali dasu napet maira paibina senduna wakat mi fam khrei nongada thongkhong dasu nongada kameng telau chana jingnung khokna chingba khul singi maira paibi singna wakat mi fam khrei saijang dasu saijang apunba maira paibina senduna wakat mi fam khrei sabung khok khongnang makhong dasu sabung khok apunba maira paibina senduna wakat mi fam khrei yangang pokpi bazar dasu yangang pokpi ki maira paibi amasung naha singna wakat mi fam bagaloinana Imphal urkhul lambi da gari gi tier mai thaduna lambi thingbagi tayar mai thaduna lambi thingbagi khongjang sangsin khrei lambi thingbagi khongjang aduda pamdaba thagdok thoktanaba yangang pokpi police na yamna kana senakhe ngaihak lambi thingduna tayar mai tharamba matung mafam aduda leiramba police singa wari sanaraba matungda tayar mai thaba adu muthattuna panduna leiramba gari sing adu chalhankhe yangang pokpi bazar da khongjang sangsinbada yauramba village volunteer amana housing paliba lengak asida pendaba wafam kaya su fongdorakhe sabung khok maira paibi gi president haikruzam mem chana fongdorakpada armed forces special power act asi lokthoknana ba hotnabada ima kaya kangla mamangda fi yaudaba khongjang phawba changsin khibani naha kaya thawai thakrabani adubu handakta kuki singna jingthaktagi nongmai kaplaklaga tampaki mafam kaya da nauna paspa thamjilakpa ase maitai aikhoi muthatnanaba khongthangnei athubada nauna paspa thamjilakpa asi lauthou amasung jiri gi mafam amadagi security leina fakiba nupi amasung angang taruk adu miyoibagi minungsi yengbiraga aswai angam yaudana thadokpirau haina su fongdokhi amasung tongan ba maira paibigi luchingbi kayana su leingak asida pendaba wafam kaya ama leptana fongdokna rakli Armed Forces Special Power Act Manipur Tampak Jingkhong da leiba police station tarukta nauhongna na central government na thamjilakpada Manipur leingak na tumina leisiliba ase karamba aronba agenda leibagino miyamda khanghangadabani haina lamlai kendra village volunteer forces ki commander in chief oiriba yumkhaibam boshan na phongdokhrei wafam ase ngasi sabung khokta leiba LKVVF ki head office ta pangthokiba paugi mifam amada phongdokhibani mahakna makha taraduna hai lamdam asigi mafam kayadagi lauthokhraba apaspa ase amuk nauhongnana police station tarukta thamjilakpa asi angakpa fawi handaktagi hanadagi ek asi chalaiduna leiba red zone oiriba yangang pokpi police station na konba mafamda central forces kaya leirabasu nongmai kaplakpa lephanba ngamdraga hauzik leiriba ihau asiga mari leinadaba mafam amada ek asi thamjilakpa asi maram chade masida state government na wahai amata haidana leiriba asi karigino lamdam asigi miyam sing asi masa masana yauba political party singna humduna tongan na tahalakiba asi thingduna maitai furup sing punsinana ba hotnabada lamlai kendra village volunteer forces singi achoba thodang logani amadi tha asigi taramatoida kuki militant singna faraga hato khraba miyoi singi hakchang housek silchar medical institution da leiriba makhoigi mihat leibak miyamda leingak na khanghangadabani haikhe Zeribamda thasigi taramatoida CRPF na kapada sikraba kukilal hoba taragi asi bahakchang ngasi Silchar Medical College tagi Manipur ki Churachandpur da punana bagidama khusinar khrei hairiba kukilal hoba taragi asi bahakchang adu tha asigi tarani thoidagi hauna Silchar Medical College da thamlakhibani Kasar District Police ki SP
Numal Mahatana Silchar Medical College ki mamangda paumi singda phongdo ki wafam amada hauzik mafam aduda oiramba fibam control tawre Kasar district ka yumthang nariba Manipur ki Juribam district ta thokiba thaudok adu Barak Valley da amata thokloi haibaga loinana asiba hakchang tara adu Manipur police ta sinakre haike Manipur Police ke IPS officer amana paumi singda phongdo rakibada asibak chang sing adu Kasar gi Masimpur Military Station fauba puraba matung mafam adudagi helicopter da Churachandpur tamna pukhragani haike ngasi ayuk angan badagi hauna mar amadi kuki gi miyoi kayana Silchar Medical College ki mamangda thomjinduna leike amadi asiba tara adubu makoida sinau haina demand tawke makoida asiba hakchang sing adu sinau yade haiba wahodagi college adubu ngagliba police tamna nungna thomjinba hauke maduda police ki maikaidagi mafam aduda leiriba mar amadi kuki sing adubu jaina kanduna tan khaike Kuki Marjo terrorist singna nupi angang taruk fakiba adu thadoknana bahaiduna demand tawkhrabasu miyoibagi minungsigi wangbada nupi ama amadi angang anibu hatokhiba thawongbu akanba mawongda JUC na condemn tawi amadi mihat asida chenariba Kuki Marjo terrorist singbu faduna ain gi oiba chairak piu amasung ngarangdagi kaukiba pung kunmari ge total shutdown hena kanba khongthang lokhatlagani haina Ziri United Committee JUC na JUC gi convener H Priyanandana paumi singda phongdorakre Jiri Imam Maira Paibi Abun Balub Jimpal gi office ta pangthokiba paugi mifam amada H Priyanandana makhata na haikibada ngarang Ziri Bam Gigal Khulgi Juri Turelda ahal nupi amagi asiba hakchang fangki aduga Assam gi Narayan Dorda Cheliba Barak Tureldagi asiba hakchang ama fangbaga loinana mafam adudagi khara chatlaga asiba angang amasu fangkibane hairaduna Kuki Marjo singna nupi singadu tamthina rep tawduna hat kibani haina paugi mifam aduda H Priyanandana phongdoke Ziri United Committee JUC Ikoi Jiribam district asigi Barak Circle da khagi haukiba nabai bagi tang lama thoida Kuki jo mar khagi militant singna Hajin kiba hoilai kiba thodok ba hajin bikiba khagi nupi angang sing yauna khagi minor angang khagi yauna gang rape tawraba matung bagi minusi amata yaudana museum te yaudana khagi hatokpikiba khagi hatokpiraga tadarakiba mafam sing haitare khagi Jiribamgi gilgar haina khanariba mafamda khagi miyoi ama loinana mayamna narado haina khanariba lai khagi maitegi lai khoram chanariba mafam asimaktada ani amaga khagi phangwanga dead body oina phangkiba Sigumba tamthiba thawong asibo akogi JUC side tagi JUC maike dagi Chaliba thasigi tang taramathoida Jakuradhor karongda Kuki Marjo militant singna nongmai kapsan ba amadi yummai thabana chingba tawrakpadigi laikai adugi police station da hangba relief camp da leijaba ahal ani nongmai na panbadagi laikhidaba loinana
angang ahum nupi ahum punna miyoi taruk faduna pukraba matungda ngarang angang ani amadi nupi amabu tamthina gang rape tauraga tamthina hatoklaga juri turel amadi barak turel da fangkibagi thawongbo Ziribam Kokomi Student Front na akan mamong da condemn tawi haina ngasi babu parada leiba Ziribam Kokomi Student Front ki office ta pangthokiba pau ki mifam amada Ziribam Kokomi Student Front ki coordinator Thongnauzam Rosen Singh na phongdorakrai mahakna makata na haikibada hauzik fawa langla langjil khangba ngamdriba miyoi ahum athuba matamda paliba lengak asina puthok pigadabani leikidraba angang ani amadi ahal adugi mihata chenariba miyoi sing adu athuba matamda puthokadabani karigumba puthoktaba tarabadi Ziribamda leiriba mahiroi singa khusamnaraga Jun 19 dagi hena akanba khongjang sangsinanaba sem saduna leiri haina phongdokhe All Assam Manipuri Maira Paibi Apun Balop Ampalna Ziribamdagi Kuki militants Singna Fazinduna Paduna Pukiba Nupi Ahum Amadi Angang Ahumgi Asiba Hakjang Oina Fangle Tabada Thamoi Sokna Nungaitaba Phongdokhrei Ngasi Kamranga Ruposiri Community Hall the Pangthokiba Mifamda Lukki President Benny Mistrana Haikibada Kukilal Hoba Singna Asuk Tamthina Mihat Thina Hatok Pirakpa Ase Yamna Pende Mihat Asida Chenariba Kuki militants Singbu Sibagi Chairak Pinanaba India government ta appeal tauke Laikhidraba Singidamak minute ani tumina leptuna santi gidamak thongni jaki loinana maral leiraba singbu ahakpa chairak pigadabani haina maira paibi ima singna khutta placard paiduna protest tauke thoramasiga mari leinana oina manitona haikibada kuki singna maral leijadraba nupi angangda khut tharakba haibasi asamgi maitei aikhoisu tumina leithokloi haina phongdokhe Manipur Police के DGP Rajiv Singh na Jiribam Police Station की OC Sangakpam Ibotombi bu Manipur Police Training College MPTC pangai da transfer thabagi order hek thokibaga mathangi numit haibadi ngarang November gi tang 15 da imung manungi tangai fadaba khara leire haiba maram piduna Jiribam gi SP gi khuthang da DGP da Service tagi voluntary resignation taunana bache thazin kre panbayai kumza inglising ani gatareta assistant inspector oina Manipur Police Service join taukiba sagakpam ibotombi president ki gallantry medal ani amadi DGP good service ki mana kaya yauna tongan bahiramda police department amadi leingakna sak khanglaba officer amani Laikhidraba Village Defence Force BDF personnel takhelambam tompok sing amadi oinam Ramchandra Singhi imung manungda Bisnupur District Village Defence Force BDF Welfare Association na selgi mateng pangkhrei masagi anaba amadagi laikhidraba BDF personnel ani asigi imung manungda Bisnupur District ki SP KSH Ravi Kumar amadi BDF Welfare Committee Bisnupur District ki chairman su oiriba additional SP Yumnam Premjit ki meeting makhada Bisnupur District Welfare Association na laikhidraba makhoi anigi imung manungda district asigi BDF Welfare Fund dagi lupa lakh amamakhay khusinakre Loisilakpada maroiba pao mukhana pizari Ziribamgi Boro Bekradagi Kuki Lal Hoba Singna Faduna Pukiba Angang Yauna Mioi Taruk Sina Fangli Haiba Pau Tabagi Pendraba Khoisaunaraba Miyamna BJP gi MLA Sing Yauna MLA Kayagi Mayum Makai Thugaiba Loinana Pochai Kaya Mai Thakre Hauzik Oiragli Baleba ki Fibam Masigi Yenglaga Lengakna Tampaki District Mangada Curfew Thamjin Chengi District Anidasu Yauna Mobile Data Service Mumit Nini ki Oina Thingzin Kray
lamdam asida hauzik oirakliba fibam amadi security force na michamgi punsi kanba ngamlaktabada pendaba fongdoktuna pairamban ima kaithalgi ima singna ihau haurakre amadi Silchar Medical College ta postmortem gidamak thamlakhiba kuki lal hoba taragi asiba hakchang Assam Police na Manipur Police ta sinarakre hakchang sing adu airlift tawduna Churachandpur tamna pukre Pungzasi fawbi yoinadi ISCOM news na pizaba Manipuri paw matang sa loisanjari meeting tabiri ba khwai pumnamakpo amuk hana khurumjari